ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯥꯡꯖꯕꯤꯅꯤ ꯅꯀꯥꯗ 8ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛꯁꯨ ꯑꯋꯥꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯐꯅꯌꯥꯝ ꯋꯥꯔꯕꯁꯨ ꯃꯃꯣꯟꯅꯣꯛꯅ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ꯫ ꯋꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯐꯠꯇꯕ ꯂꯝꯕꯤꯗ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯆꯥꯡꯌꯦꯡꯂꯤꯕꯅꯤ ꯏꯁ꯭ꯋꯔ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯀꯌꯥꯝ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ꯫ ꯄꯣꯏꯔꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯋꯥꯀꯤꯡ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯗ ꯍꯦꯗꯐꯣꯟ ꯊꯤꯜꯂꯒ ꯊꯣꯔꯛꯂꯤ꯫ ꯈꯝꯕ ꯃꯆꯥꯅꯨꯄꯥ ꯊꯣꯔꯛꯄꯗ ꯎꯕꯗ, "ꯀꯥꯏꯗꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯤꯗꯨꯅ?" ꯄꯣꯏꯔꯩ ꯃꯅꯥꯗ ꯍꯦꯗꯐꯣꯟ ꯊꯤꯟꯕꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟ ꯍꯪꯂꯤꯕꯗꯨ ꯇꯥꯗꯦ꯫ ꯍꯦꯃꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯀꯣꯡꯗ ꯊꯤꯜꯂꯤꯕ ꯍꯦꯗꯐꯣꯟꯗꯣ ꯁꯠ ꯂꯧꯊꯣꯔꯛꯂꯤ꯫ ꯄꯣꯏꯔꯩ ꯃꯅꯥꯗ ꯍꯦꯗꯐꯣꯟ ꯂꯧꯊꯣꯛꯈꯤꯕꯗꯨꯗ, "ꯀꯩꯗꯧꯔꯒꯦ ꯃꯥ?" ꯍꯦꯃꯥ ꯃꯃꯤꯠꯇꯣ ꯄꯩꯔꯞ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯃꯉꯛꯇꯨꯅꯁꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ, "ꯅꯪ ꯄꯥꯎꯅ ꯀꯥꯏꯗꯅꯣꯌꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯪꯅ ꯊꯣꯛꯂꯛꯏꯗꯣ?" ꯄꯣꯏꯔꯩ ꯃꯄꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, "ꯄꯥꯕꯨꯡ ꯋꯥꯀꯤꯡꯅꯦ, ꯑꯁꯐꯥꯎꯗꯪ ꯊꯣꯛꯂꯨꯒꯦꯅ ꯇꯧꯕꯅꯤ." ꯈꯝꯕ ꯉꯁꯤꯗꯤ ꯑꯐꯕ ꯁꯥꯗꯨꯅ, "ꯆꯠꯊꯣꯛꯎꯔꯣ ꯆꯠꯊꯣꯛꯎꯔꯣ, ꯍꯜꯂꯛꯂꯒ ꯆꯠꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ." ꯄꯣꯏꯔꯩ ꯆꯠꯄ ꯄꯜꯂꯛꯄꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯄꯥꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗ ꯆꯠꯅꯤꯡꯗ ꯑꯗꯨꯝ ꯆꯠꯄ ꯇꯥꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝꯗꯣ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯅ ꯈꯨꯝꯖꯤꯜꯂꯤ, "ꯍꯣꯏ ꯄꯥꯕꯨꯡ." ꯄꯣꯏꯔꯩ ꯍꯦꯗꯐꯣꯟꯗꯣ ꯑꯃꯨꯛ ꯃꯅꯥꯀꯣꯡꯗ ꯍꯥꯞꯆꯤꯜꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯔꯛꯂꯤ ꯒꯦꯠꯂꯣꯝꯗ꯫ ꯈꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, "ꯅꯆꯥꯅꯨꯄꯥꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ ꯑꯣꯏꯅꯦ." "ꯍꯧ ꯈꯪꯖꯗ꯭ꯔꯦ ꯑꯩꯁꯨ, ꯃꯃꯥꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯇꯣꯏꯅ ꯇꯧꯕꯤꯔꯅꯨ." "ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯇꯥꯏꯅꯔꯒꯦ ꯍꯥ? ꯍꯅꯨꯊꯪꯗ ꯆꯩ ꯆꯥꯅꯤꯀꯣ ꯃꯃꯥ ꯅꯪ ꯑꯁꯦ." ꯍꯥꯏꯔꯨꯔꯦ ꯉꯥꯡꯂꯨꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯁꯧ ꯂꯥꯡꯕꯤꯅꯤ ꯆꯤꯡꯅꯟꯕꯤꯅꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯕꯤꯕ꯫ ꯑꯁꯤꯗꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯨꯗꯣꯏꯁꯤꯕ? ꯌꯥꯔꯦ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ "ꯍꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯌꯦꯡꯅꯕ ꯂꯩꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ, ꯊꯕꯛ ꯇꯧꯔꯤꯕ ꯈꯪꯕꯤꯔꯕ꯭ꯔꯣ?" ꯏꯁꯧ ꯂꯥꯡꯁꯜꯂꯝꯂꯒ ꯏꯃꯨꯡꯗ ꯈꯨ ꯀꯥꯝꯗꯅ ꯆꯪꯈꯤ꯫ ꯅꯨꯄꯤꯅꯦꯅ ꯂꯧꯗ꯭ꯔꯤꯉꯩꯗꯗꯤ ꯐꯅ ꯋꯥ ꯉꯥꯡꯂꯝꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯡꯈꯤꯕ ꯏꯁꯧꯁꯤꯅ, ꯀꯜꯂꯤꯕ ꯆꯤꯟꯁꯤꯅ ꯌꯨꯝꯁꯤꯗ ꯂꯩꯗꯧꯕ ꯇꯟꯕꯨ ꯇꯜꯂꯕ ꯄꯣꯠꯅꯤꯗ ꯁꯩꯇ꯫ ꯍꯜꯂꯣ ꯗꯥ ꯄꯣꯏꯔꯩ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ?" "ꯄꯨꯈ꯭ꯔꯤꯗ ꯊꯥꯡꯖꯤꯡ ꯍꯦꯛꯏ." ꯄꯣꯏꯔꯩ ꯄꯥꯈꯠꯅ, "ꯅꯈꯨꯠꯅ ꯍꯦꯛꯏꯔꯣ ꯍꯥꯏꯁꯦ?" ꯏꯔꯩ ꯏꯃꯣꯟ ꯃꯣꯠꯅ ꯈꯨꯝꯗꯣꯔꯛꯂꯤ, "ꯀꯥꯏꯗꯩꯅꯣꯗ ꯆꯩꯅ ꯍꯦꯛꯏꯅꯤ, ꯑꯩ ꯋꯥ ꯉꯥꯡꯕꯤꯗꯨꯅ ꯈꯨꯠꯅ ꯍꯦꯛꯀꯗ꯭ꯔꯣ? ꯇꯤꯡꯈꯪ ꯃꯌꯥꯝꯗꯨꯅ ꯈꯨꯠꯇ ꯌꯨꯔꯒ ꯈꯨꯠꯀꯁꯦ ꯂꯣꯏꯅ ꯇꯔꯪ ꯁꯥꯀꯩ ꯄꯣꯝꯈꯠꯂꯅꯤ, ꯈꯨꯠꯅ ꯍꯦꯛꯑꯗꯤ ꯌꯥꯔꯔꯣꯏꯌꯦ." "ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯀꯩꯁꯨ ꯈꯨꯠꯅ ꯍꯦꯛꯂꯝꯃꯣꯏ ꯍꯥꯏꯕ, ꯅꯇꯧ ꯌꯦꯡꯅꯤꯡꯗꯅ ꯂꯛꯅꯕꯅꯦ ꯑꯩꯅ." "ꯀꯔꯤꯗ ꯂꯛꯅꯅꯤꯡꯉꯤꯕ?" "ꯍꯣ ꯅꯨꯡꯁꯤꯕꯩ ꯂꯛꯅꯅꯤꯡꯕ." "ꯗꯥ ꯄꯣꯏꯔꯩꯗꯤ ꯀꯥꯏꯅ ꯆꯠꯂꯤꯅꯣ? ꯌꯨꯝꯗ ꯂꯩꯕ ꯃꯥꯟꯗꯦ." "ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯇꯟꯃꯟꯗꯅ ꯋꯥꯀꯤꯡ ꯆꯠꯂꯤꯌꯦ." "ꯑꯦ ꯀꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯇꯜꯂꯤꯕ ꯗꯥ ꯄꯣꯏꯔꯩꯗꯤ?" "ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯎꯅꯤ ꯈꯟꯕꯗ ꯌꯨꯝꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯨꯒꯤꯅꯤ." ꯏꯔꯩ ꯇꯞꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ, "ꯗꯥ ꯄꯣꯏꯔꯩ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ, ꯌꯥꯒꯗ꯭ꯔꯥ?" ꯄꯣꯏꯔꯩ ꯏꯆꯝ ꯆꯝꯅ ꯀꯔꯤꯁꯨ ꯈꯟꯗ ꯁꯠ ꯈꯨꯝꯗꯣꯔꯛꯂꯤ, "ꯑꯃꯠꯇ ꯅꯠꯇꯦꯗ 10 ꯀꯨꯟ ꯑꯗꯨꯝ ꯍꯪꯉꯛ, ꯑꯩꯗꯤ ꯈꯨꯝꯊꯔꯒꯦ ꯁꯤꯗ ꯔꯦꯗꯤ ꯇꯧꯔ ꯂꯩꯔꯕꯅꯤ." "ꯑꯗꯨꯕꯨꯔꯣ ꯗꯥ ꯄꯣꯏꯔꯩꯒꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯃꯣꯠ ꯀꯌꯥ ꯆꯥꯟꯅꯗꯕ꯭ꯔꯥ?" "ꯗꯥ ꯄꯣꯏꯔꯩ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯦ, ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ." ꯗꯥ ꯄꯣꯏꯔꯩꯅ ꯏꯃꯥ ꯕꯕꯥꯕꯨ ꯀꯌꯥ ꯍꯩꯅꯗꯕ ꯃꯥꯟꯕ ꯋꯥ ꯉꯥꯡꯕꯗꯨꯗ, ꯑꯗꯨꯒꯤ ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯍꯪꯕꯅꯤ꯫ ꯄꯣꯏꯔꯩ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯑꯇꯩ ꯋꯥꯒ ꯍꯪꯉꯛꯇꯧ ꯃꯥꯜꯂꯒ." "ꯑꯗꯨꯗꯤ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯈꯨꯝꯃꯣꯗꯅ ꯁꯠ." "ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯈꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯄꯥꯝꯕꯁꯦ ꯑꯩꯅ ꯈꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯄꯥꯝꯕꯒ ꯃꯥꯟꯅꯗꯦ꯫ ꯁꯤꯗꯩ ꯑꯗꯨꯝ ꯍꯧꯔꯦ ꯑꯩꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕꯒꯤ ꯃꯔꯝ꯫ ꯀꯩꯒꯤꯅꯣ ꯗꯥ ꯄꯣꯏꯔꯩꯅ ꯏꯃꯥ ꯕꯕꯥꯒꯤ ꯑꯄꯥꯝꯕꯗꯨ ꯄꯥꯝꯗ꯭ꯔꯤꯗꯤ?" "ꯃꯣꯏꯗꯤ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ." "ꯑꯗꯣ ꯑꯩ ꯊꯝꯃꯒꯦ, ꯍꯣꯔꯦꯟ ꯗꯥ ꯄꯣꯏꯔꯩꯅ ꯍꯜꯂꯛꯑꯀꯥꯟꯗꯨꯗ ꯀꯣꯜ ꯇꯧꯔꯛꯑꯣ." "ꯍꯣꯏ ꯊꯝꯖꯔꯣ." ꯊꯝꯃꯦ."
ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯁꯤꯇꯣꯜꯂꯤꯗꯀꯣ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤ ꯑꯁꯦꯜꯋꯦꯌꯨ ꯇꯝꯕꯤꯔꯝꯗꯦ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯕꯅꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯄꯣꯛꯇ? ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯆꯨꯝꯕꯥꯜ ꯊꯣꯡꯗ ꯄꯟꯗꯨꯅ ꯂꯩꯍꯟꯕꯤꯔꯤ꯫ ꯔꯣꯖꯤ ꯋꯥꯔꯤ, ꯇꯁꯦꯡꯅ ꯋꯥꯔꯤ꯫ ꯃꯍꯥꯛ ꯍꯤꯡꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯖꯗꯨꯅ ꯂꯦꯟꯕ ꯑꯗꯨ ꯈꯛꯇ ꯃꯉꯥꯏꯔꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯒ ꯄꯨꯟꯁꯤ ꯂꯟꯕꯤ ꯆꯠꯃꯤꯟꯅꯔꯅꯤ ꯈꯟ ꯁꯥꯒꯠꯆꯔꯨꯕ ꯃꯪꯂꯥꯟ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯔꯔꯤ꯫ ꯍꯥꯡꯂꯛꯈꯤꯗ꯭ꯔꯥ ꯈꯟ ꯀꯞꯃꯟꯕꯅ ꯆꯣꯛꯊꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕ ꯀꯩꯁꯨꯝ ꯁꯪꯒꯝꯂꯕ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯍꯥꯡꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯤꯠꯐꯝ ꯍꯣꯡꯗꯣꯛꯖꯔꯤ ꯃꯄꯣꯛ ꯊꯤꯔꯕꯤ ꯃꯍꯥꯛꯇꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯉꯁꯤꯗꯤ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯃꯣꯡ ꯍꯥꯗꯅ ꯍꯥꯡꯗꯣꯔꯛꯄ ꯊꯣꯡ ꯑꯗꯨꯗ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ꯫ ꯍꯟꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ, "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯔꯣꯖꯦ? ꯅꯁꯥꯒꯁꯦ ꯌꯥꯝꯅ ꯁꯣꯛꯆꯜꯂꯦ, ꯆꯥꯛꯁꯨ ꯆꯥꯗꯦ ꯍꯥꯏꯅꯦ ꯄꯥꯕꯨꯡꯅ?" ꯔꯣꯖꯤ ꯊꯤꯡꯒꯠꯇꯨꯅ ꯊꯝꯂꯝꯕ ꯂꯝꯍꯦꯟꯕꯤ ꯄꯤꯔꯪ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯔꯨꯞꯇꯨꯅ ꯃꯥꯡꯗ ꯊꯥꯖꯗꯅ ꯂꯦꯞꯂꯔꯕꯗ ꯁꯤꯟꯊꯔꯛꯂꯤ ꯂꯦꯞꯄ ꯂꯩꯇꯅ ꯈꯖꯥꯏ ꯊꯛꯇꯨꯗ꯫ ꯍꯥꯟꯅ ꯔꯣꯖꯤꯒꯤ ꯈꯖꯥꯏꯊꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯔꯗꯨꯅ, "ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯟꯕꯤ ꯂꯝꯍꯦꯟꯕꯤ ꯁꯥꯗꯅ? ꯅꯍꯥꯟꯋꯥꯏꯗꯤ ꯀꯞꯄ ꯍꯩꯇ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔꯝꯈ꯭ꯔꯦꯗ ꯀꯞꯄꯒꯁꯦ." ꯔꯣꯖꯤ ꯃꯈꯣꯏꯅ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯈ꯭ꯔꯒ ꯃꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯀꯩ ꯅꯨꯃꯤꯠꯇ ꯊꯣꯛꯂꯛꯏꯅꯣ? ꯌꯥꯝ ꯊꯥꯖꯗꯅ ꯏꯃꯥꯡꯗ ꯂꯦꯞꯄꯤꯁꯦ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯗ꯭ꯔꯦ ꯑꯩꯗꯤ." "ꯃꯪꯗ ꯃꯪꯉꯨꯗꯕꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯂꯦꯞꯂꯔꯕ ꯅꯠꯇ꯭ꯔꯣ?" "ꯂꯦꯞꯂꯔꯦ꯫ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ?" "ꯉꯁꯥꯏ ꯄꯨꯡ 2ꯒꯤ ꯐ꯭ꯂꯥꯏꯠꯇ ꯋꯤꯡꯁ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯦ ꯑꯩꯁꯦ." "ꯃꯤꯗꯤ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯌꯥꯝ ꯍꯩꯈꯤꯕ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯅꯪ ꯀꯅꯥ ꯀꯅꯥ ꯊꯣꯛꯂꯛꯃꯤꯟꯅꯒꯦ? ꯅꯊꯟ ꯊꯣꯛꯂꯛꯄ꯭ꯔꯣ? ꯑꯗꯨ ꯅꯠꯇ꯭ꯔꯒ?" "ꯏꯊꯟꯗ ꯄꯥꯏꯁꯤꯜꯂꯛꯏ, ꯅꯨꯄꯥ ꯅꯍꯥ ꯑꯉꯥꯡ ꯅꯨꯕꯤꯒ ꯑꯝꯇ ꯌꯥꯎꯗꯈꯩ ꯑꯀꯦꯂꯥꯗ." "ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯒꯗꯤ ꯅꯇꯅ ꯇꯞꯅ ꯍꯜꯂꯨꯀꯣ ꯍꯥꯟꯅ." "ꯏꯕꯦꯝꯃ ꯆꯠꯊꯍꯧꯔꯒꯦ ꯍꯥꯏꯗꯅ ꯄꯨꯛ ꯊꯛꯑꯒꯅꯦ ꯂꯥꯛꯏꯁꯦ꯫ ꯌꯨꯝꯗ ꯆꯥꯛ ꯍꯥꯞꯄꯨꯅꯣꯅ ꯍꯥꯏꯔꯝꯃꯕꯅꯦ ꯑꯩꯅ꯫ ꯍꯥꯏꯗꯤ ꯅꯣꯏꯅ ꯆꯠꯂꯗꯤ ꯆꯥꯛꯇꯤ ꯁꯣꯏꯗꯦꯗꯅ." ꯅꯨꯃꯤꯠ ꯈꯔꯅꯤ ꯅꯣꯛꯄ ꯀꯥꯎꯔꯕ ꯃꯥꯏꯊꯣꯡꯗꯣ ꯉꯁꯤꯗꯤ ꯐꯪꯒꯤ ꯆꯦꯟꯕ ꯆꯠꯅꯕꯤ ꯃꯇꯥꯔꯣꯏ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡꯅ ꯃꯄꯨꯡ ꯐꯥꯅ ꯅꯣꯛꯄꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯆꯤꯝꯕꯥꯜ ꯈꯖꯤꯛꯇꯤ ꯃꯃꯣꯟ ꯇꯝꯅꯔꯤ꯫ "ꯑꯗꯣ ꯄꯥꯎ ꯑꯃ ꯇꯥꯏ, ꯃꯁꯤ ꯆꯨꯝꯂꯕ꯭ꯔꯣ ꯔꯣꯖꯦ?" ꯔꯣꯖꯤ ꯍꯩꯅꯤꯡꯗꯅ, "ꯃꯗꯣ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯅ ꯁꯛ ꯈꯪꯅꯗꯕ ꯂꯝꯂꯥꯟꯕ ꯃꯉꯣꯟꯗ ꯆꯦꯟꯈꯤꯕꯁꯨ ꯄꯥꯕꯨꯡꯒꯤ ꯊꯧꯔꯥꯡꯅꯤ." "ꯌꯥꯔꯦꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯐꯅ ꯅꯤꯟꯗꯥ ꯇꯧꯗꯨꯅꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯜꯂꯛꯎꯅ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯅꯧꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯈꯔ ꯍꯩꯁꯤꯡꯅ ꯈꯣꯡꯊꯥꯡꯅꯁꯤ ꯀꯣ." ꯔꯣꯖꯤ ꯑꯋꯥꯕ ꯄꯣꯡꯕꯗꯨ ꯂꯣꯠꯁꯤꯜꯂꯗꯨꯅ, ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯊꯣꯏꯗꯣꯛꯅ ꯕ꯭ꯂꯦꯝ ꯇꯧꯔꯨꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯐꯕ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯨꯕꯅ꯫ ꯉꯁꯤꯗꯤ ꯑꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯫ ꯍꯌꯦꯡ ꯃꯣꯏꯒꯤ ꯃꯃꯥꯒ ꯅꯣꯏꯒꯤ ꯅꯦꯒ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯇꯧꯒꯅꯤꯅ ꯍꯥꯏꯍꯧꯏꯅꯦ ꯄꯥꯕꯨꯡꯅ." "ꯍꯥꯟꯅ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ꯫ ꯑꯩ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕꯒꯤ ꯉꯁꯤꯒꯤ ꯐꯖꯔꯕ ꯇꯥꯏꯕꯪ ꯑꯁꯦ ꯎꯕ ꯐꯪꯖꯕꯅꯤ꯫ ꯃꯣꯏꯅ ꯄꯣꯛꯄꯤꯔꯝꯕꯩ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯨ ꯈꯪꯈꯤꯕꯅꯤ꯫ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯨ ꯈꯥꯡꯂꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯟꯅꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯊꯋꯥꯏ ꯁꯣꯛꯅ꯫ ꯍꯥꯟꯅꯁꯨ ꯃꯇꯥꯔꯣꯏ ꯃꯍꯥꯛꯀꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯦꯒꯤꯔ ꯍꯧꯔꯛꯂꯤ꯫ ꯃꯥꯁꯨ ꯔꯣꯖꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ꯫ "ꯀꯞꯀꯅꯨꯁꯦ ꯌꯥꯔꯦ, ꯇꯣꯛꯑꯣꯕ꯫ ꯅꯁꯛ ꯐꯖꯕꯒꯗꯣ ꯂꯣꯏ ꯊꯤꯖꯤꯜꯂꯅꯤ꯫ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯇꯥꯊꯣꯛꯎꯔꯣ꯫ ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯂꯒ ꯀꯩꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯁꯦꯝꯃꯨꯔꯁꯤ ꯂꯥꯛꯑꯣ." ꯔꯣꯖꯤꯁꯨ ꯍꯥꯏꯕꯦꯟꯕꯤ ꯑꯃꯒꯨꯝ ꯀꯞꯄꯗꯨ ꯇꯣꯛꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯅ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯂꯦ, "ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯅꯤ ꯉꯁꯤꯗꯤ ꯑꯇꯣꯟ?" "ꯄꯥꯕ, ꯑꯕꯣꯛꯅ ꯊꯥꯡꯖꯤꯡꯒ ꯄꯥꯟꯒ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯤ꯫ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯩ ꯊꯥꯡꯖꯤꯡ 2 ꯍꯦꯛꯎꯔꯦ꯫ ꯏꯪꯈꯣꯜꯗꯒꯤ ꯄꯥꯟ ꯇꯥꯜꯂꯒ ꯏꯔꯣꯜꯂꯤ." "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ, ꯑꯩꯁꯨ ꯆꯥꯅꯤꯡꯕ ꯀꯨꯏꯔꯕꯅꯤ ꯊꯥꯡꯖꯤꯡꯒ ꯄꯥꯟꯒ ꯏꯔꯣꯝꯕꯁꯦ꯫ ꯏꯄꯥꯁꯨ ꯅꯕꯣꯛꯅ ꯂꯝꯌꯥꯏ ꯀꯥꯗ ꯂꯩꯔꯨꯒꯦꯀꯣ꯫ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯖꯔꯣꯀꯣ ꯑꯇꯣꯟ." "ꯑꯧ ꯄꯥꯕ." "ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯉꯁꯥꯏ ꯋꯥꯛꯀꯤꯡ ꯆꯠꯅꯤꯅ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ?" ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯛꯀꯤꯡꯁꯦ꯫ ꯍꯪꯆꯤꯠꯇꯨ ꯗꯦꯜꯂꯤꯗ ꯆꯪꯂꯛꯑꯣ ꯍꯥꯏꯗꯅ ꯇꯤꯀꯦꯠꯀ ꯀꯛꯂꯨꯔꯕꯅꯤꯅꯦ ꯑꯩꯅ." "ꯐꯔꯦ, ꯆꯪꯖꯈ꯭ꯔꯁꯅꯨ ꯃꯥꯗ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯄꯣꯠꯅꯤꯗ, ꯁ꯭ꯋꯥꯏꯒꯤ ꯏꯆꯨ ꯇꯥꯗꯕꯤ ꯅꯨꯄꯤꯒ ꯂꯧꯔꯛꯀꯗ꯭ꯔꯥꯅ."
ꯅꯪꯗ ꯅꯠꯇꯦꯅꯦꯍꯦ ꯑꯩꯁꯨ ꯄꯥꯝꯗꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨꯄꯥꯡ ꯁꯨꯗꯕ ꯃꯆꯥ ꯃꯁꯨꯗꯨꯗꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦ ꯍꯌꯦꯡ ꯃꯥꯅ ꯃꯇꯤꯛ ꯆꯥꯗꯅ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯖꯔꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀ ꯃꯄꯥ ꯆꯥꯟꯅꯕ ꯊꯕꯛ ꯇꯧꯋꯤ ꯅꯨꯄꯤ ꯑꯃ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯗꯨꯅꯤ ꯃꯃꯥꯏꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟꯁꯦ ꯅꯪꯒꯤ ꯃꯪꯂꯥꯟꯒ ꯂꯥꯏꯔꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯆꯤꯡꯈꯩꯗ ꯐꯣꯟ ꯇꯧꯔꯒꯅꯦ ꯑꯝꯇ ꯍꯪꯉꯨ ꯃꯣꯏꯗꯒ ꯉꯥꯟꯕ ꯂꯥꯛꯄ꯭ꯔꯥꯅ ꯍꯦꯃꯥ ꯆꯤꯡꯈꯩꯗ ꯀꯣꯜ ꯇꯧꯔꯤ ꯑꯁꯣꯝꯅ ꯆꯤꯡꯈꯩꯁꯨ ꯁꯠ ꯄꯥꯏꯈꯠꯂꯛꯂꯤ ꯍꯜꯂꯣ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯣꯏꯗ ꯑꯩꯈꯣꯏ ꯑꯃꯗꯣ ꯂꯥꯛꯄ꯭ꯔꯅꯦ ꯆꯤꯡꯈꯩ ꯑꯣ ꯏꯃꯥ ꯂꯥꯛꯑꯝꯃꯤ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯥꯗꯣ ꯑꯩꯒ ꯑꯩꯈꯣꯏ ꯃꯥꯃ ꯍꯣꯏꯗ ꯆꯠꯃꯤꯟꯅꯔꯨꯕ ꯑꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯌꯦ ꯀꯅꯥ ꯈꯪꯅꯤ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯂꯪꯐꯪ ꯇꯧꯔꯝꯒꯗ꯭ꯔꯥꯅ ꯄꯥꯈꯠꯂꯨꯏꯕ ꯅꯪ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯁꯥꯎꯗꯦ ꯏꯆꯥꯒ ꯆꯠꯄꯕꯣ ꯑꯗꯨꯗꯤ ꯏꯃꯥ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯐꯣꯟ ꯇꯝꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩ ꯑꯉꯥꯎꯕꯒꯨꯝ ꯃꯊꯟꯇ ꯍꯥꯏꯖꯍꯧꯔꯤ ꯑꯐꯕ ꯃꯃꯥ ꯃꯄꯥꯒꯁꯨ ꯁꯥꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯤ ꯇꯧꯔꯤꯁꯦ ꯃꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯤ ꯈꯪꯕꯤꯗꯈ꯭ꯔꯦ ꯃꯣꯏꯅ ꯍꯥꯏꯅꯤ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯉꯥꯛ ꯇꯧꯕꯤꯔꯤꯅꯦꯕ ꯈꯝꯕꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ꯭ꯔꯣ ꯉꯥꯟꯕꯕꯣ ꯍꯣ ꯉꯁꯥꯏ ꯋꯥꯛꯀꯤꯡ ꯊꯣꯛꯈꯤꯕꯗꯨꯗ ꯂꯝꯕꯤꯗ ꯊꯦꯡꯅꯗꯅ ꯆꯤꯡꯈꯩꯔꯣꯏꯒꯤ ꯃꯥꯃꯣꯍꯣꯏꯗ ꯆꯠꯃꯤꯟꯅꯔꯨꯏ ꯍꯧꯖꯤꯛꯄꯨꯗꯤ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯃꯪꯂꯥꯟꯗ ꯄꯨꯔꯥ ꯁꯥꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯀꯤꯆꯟꯗꯩ ꯍꯦꯃꯥ ꯃꯆꯤꯟꯅ ꯁꯣꯜꯍꯧꯔꯤ ꯏꯁ ꯊꯕꯛ ꯇꯧꯋꯤ ꯃꯃꯧ ꯂꯥꯛꯂꯗꯤ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯈꯤꯅꯤ ꯄꯣꯏꯔꯩ ꯒꯦꯠ ꯆꯪꯂꯛꯄꯗ ꯏꯔꯩꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯏꯔꯩꯁꯨ ꯐꯣꯟꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯂꯝꯕꯅ ꯄꯣꯏꯔꯩꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯝꯗꯦ ꯎꯃꯥ ꯃꯅꯤ ꯑꯃꯗꯤ ꯏꯔꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯛꯊꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯎꯃꯥꯁꯨ ꯑꯣꯛꯂꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯥꯕ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯀꯣꯟ ꯐꯦꯡꯕꯁꯦ ꯄꯥꯕ ꯉꯥꯏꯕꯤꯔꯝꯃꯣ ꯉꯥꯏꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣꯟ ꯋꯥꯏ ꯇꯩꯕꯗꯨꯗꯤ ꯀꯣꯟꯅ ꯇꯩꯔꯣ ꯃꯗꯨꯗꯤ ꯏꯃꯨꯡꯗ ꯇꯩꯗꯧꯕꯅꯤꯅ ꯀꯤꯔꯔꯣꯏꯗꯅ ꯀꯣꯟꯗ ꯍꯥꯟꯅ ꯐꯦꯡꯗꯣꯛꯂꯣ ꯂꯥꯎ ꯃꯅꯤꯡꯗꯤ ꯄꯥꯁꯨ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯉꯥꯏꯕꯤꯔꯒꯦ ꯑꯧ ꯕꯥꯕꯥ ꯏꯔꯩ ꯀꯣꯟꯁꯤꯡꯗꯨ ꯐꯦꯡꯅꯕ ꯃꯅꯤꯡꯗ ꯄꯨꯊꯣꯔꯛꯀ ꯊꯣꯛꯈꯤ ꯄꯣꯏꯔꯩ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯃꯔꯨꯝ ꯁꯣꯜꯂꯤ ꯃꯆꯤꯟꯗꯨꯗꯁꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ ꯉꯁꯥꯏ ꯑꯩꯅ ꯍꯜꯂꯛꯄꯗꯩ ꯇꯧꯔꯤꯕ ꯐꯣꯟ ꯃꯌꯥꯝꯁꯤ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦꯕ ꯆꯥꯒ ꯆꯥꯔꯤꯖꯥꯠꯂꯣ ꯍꯦꯔꯥ ꯆꯥꯔꯝꯃꯁꯨ ꯉꯁꯥꯏꯅ ꯂꯣꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯕꯒꯁꯤ ꯃꯤꯅꯤꯠ 10 ꯐꯥꯎ ꯐꯥꯕꯤꯗꯦ ꯑꯗꯣ ꯃꯥꯗꯤ ꯅꯨꯄꯤꯅꯤ ꯇꯞꯄꯦ ꯍꯥꯏꯔꯁꯨ ꯄꯨꯡꯈꯥꯏ ꯀꯥꯏꯗꯗꯤ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦꯕ ꯈꯪꯗꯦ ꯐꯣꯟ ꯇꯧꯔꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯁꯛꯇꯧꯒꯦ ꯏꯔꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯥ ꯐꯣꯟꯁꯤ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡ ꯃꯈꯨꯠ ꯃꯁꯥꯗ ꯍꯥꯝꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯐꯗꯤꯅ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯐꯗꯤꯗꯨ ꯄꯥꯏꯔꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯐꯣꯟꯗꯣ ꯂꯣꯛ ꯍꯥꯡꯗꯨꯅ ꯌꯦꯡꯉꯨꯕꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯀꯣꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣ ꯃꯤꯁꯀꯣꯜ ꯃꯌꯥꯝꯁꯤꯗꯤ ꯃꯤꯅꯤꯠ ꯈꯪꯗꯒꯩ ꯄꯨꯡꯇꯧ ꯇꯧꯁꯤꯜꯂꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯉꯥꯁꯨ ꯍꯟꯗꯨꯅ ꯀꯣꯜꯗꯨ ꯇꯧꯁꯤꯜꯂꯤ ꯄꯣꯏꯔꯩꯗ ꯑꯁꯣꯝꯗ ꯅꯨꯄꯥꯗꯨꯗꯤ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯐꯣꯟꯗꯨ ꯁꯠ ꯑꯣꯛꯂꯒ ꯄꯦꯗ꯭ꯔꯦꯡ ꯈꯞꯊꯔꯛꯂꯤ ꯉꯁꯥꯏꯗ ꯀꯩ ꯆꯠꯂꯨꯒꯦ ꯅꯨꯄꯥꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯝꯒꯦꯕ ꯑꯩꯅ ꯑꯗꯨꯒ ꯌꯥꯝꯅ ꯀꯣꯜ ꯇꯧꯕꯗꯣ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦꯅꯦ ꯇꯧꯔꯛꯇ꯭ꯔꯁꯨ ꯇꯣꯛ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯏꯅꯣꯕ ꯐꯣꯟꯁꯦ ꯅꯨꯄꯥ ꯃꯍꯥꯛꯇꯣ ꯁꯥꯎꯕꯃꯛꯇꯤ ꯅꯠꯇꯦ ꯏꯔꯩꯕꯨ ꯅꯨꯡꯁꯤꯃꯟꯕꯩ ꯈꯝꯕꯟꯕ ꯄꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯝꯂꯟꯕ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯣꯏ ꯈꯪꯂꯕꯁꯨ ꯅꯨꯡꯁꯤꯕꯤ ꯃꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯜ ꯇꯧꯔꯒ ꯄꯥꯏꯕꯤꯔꯛꯇꯦ ꯍꯥꯏꯕꯒꯤ ꯃꯥꯂꯣꯝꯗ ꯑꯣꯏꯅꯖꯔꯤꯕꯅꯤ ꯏꯔꯩꯗꯤ ꯅꯨꯄꯥ ꯃꯥꯅ ꯏꯁꯧ ꯇꯧꯔꯛꯀꯅꯤ ꯈꯪꯗ ꯀꯣꯜ ꯇꯧꯖꯔꯨꯕꯅꯤ ꯈꯪꯍꯧꯗꯅ ꯏꯁꯧꯒ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯉꯤ ꯀꯩꯅꯣ ꯇꯞꯅ ꯍꯥꯏꯕꯁꯦ ꯌꯥꯕꯁꯤꯕ ꯈꯪꯅꯤ ꯅꯪꯗꯤ ꯉꯁꯥꯏꯗ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯐꯣꯟꯒ ꯄꯥꯏꯕꯤꯔꯛꯇꯦ ꯀꯩ ꯏꯔꯩ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯥꯒꯤꯗꯣ ꯁꯥꯎꯕ ꯅꯠꯇꯦ ꯃꯤꯄꯥꯏꯕ ꯄꯣꯛꯄꯒꯤ ꯍꯟꯗꯛ ꯁꯥꯎꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ ꯑꯗꯨꯒ ꯐꯣꯟ ꯀꯥꯏ ꯊꯝꯕ ꯑꯩ ꯀꯥꯗ ꯃꯩ ꯌꯥꯎꯗ꯭ꯔꯦꯅ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯃꯝꯕꯅꯦ ꯄꯣꯏꯔꯩ ꯅꯨꯄꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯥꯎꯕꯗꯤ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯥꯎꯁꯤꯟꯅꯗꯨꯅ ꯗꯥ ꯀꯧꯒꯦꯔꯥ ꯗꯗꯥ ꯀꯧꯒꯦꯔꯥ ꯑꯃ ꯀꯧ ꯑꯉꯥꯡꯅ ꯃꯤꯡꯒ ꯃꯅꯤꯡꯗ ꯅꯞꯄꯛꯀꯅꯨ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯩ ꯏꯔꯩ ꯏꯄꯪ ꯄꯪꯈꯩ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯀꯧꯏꯗꯨꯗꯤ ꯗꯥ ꯄꯣꯏꯔꯩꯅ ꯃꯤꯅ ꯀꯧꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯀꯧꯏꯅꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯗꯣ ꯎꯁꯤꯠꯂꯦ ꯀꯧꯒꯦꯕ ꯁꯥꯎꯔꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯐꯣꯟꯗꯣ ꯃꯩ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯥꯏꯖꯔꯝꯃꯁꯨ ꯐꯗꯧꯅꯤ ꯃꯤꯅ ꯍꯜꯂꯛꯑꯒ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒ ꯁꯨꯡꯇꯧꯗꯤ ꯇꯧꯔꯛꯇꯦ ꯑꯗ ꯑꯩꯁꯨ ꯇꯧꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦꯅ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯃꯨꯕꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯗꯥ ꯁꯥꯎꯔꯅꯨ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯄꯥꯏꯔꯛꯑꯒꯦꯕ ꯄꯣꯏꯔꯩ ꯃꯃꯣꯟꯒ ꯅꯣꯛꯂꯗꯨꯅ ꯍꯣ ꯑꯗꯨꯃꯥꯏꯅ ꯀꯧꯗꯅ
ꯅꯪꯅ ꯗꯥꯒ ꯀꯧꯔꯛꯄꯁꯤꯗꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯒꯁꯦ ꯄꯥꯏꯊꯣꯛꯀꯗꯧꯏꯍꯦ. ꯃꯤꯍꯨꯜ ꯄꯥꯏꯊꯣꯛꯇ꯭ꯔꯤꯉꯩꯗ ꯇꯨꯝꯍꯧꯔꯁꯦ. ꯑꯗꯨꯅ ꯐꯔꯗꯧ ꯃꯥꯜꯂꯦꯕꯣ. ꯐꯔꯅꯤꯌꯦ. ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯅ ꯀꯧꯔꯛꯂꯤ. ꯉꯥꯟꯕ! ꯉꯥꯟꯕ! ꯇꯨꯝꯃꯕꯅꯦ ꯅꯪꯕꯣ? ꯇꯨꯝꯗ꯭ꯔꯤꯕꯥꯎ? ꯀꯩ ꯍꯥꯏꯒꯦ? ꯇꯨꯝꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯑꯝꯇ ꯊꯣꯔꯛꯎ. ꯍꯣꯏ, ꯊꯣꯛꯂꯒꯦ ꯄꯥꯎ. ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯊꯝꯃꯒꯦꯀꯣ ꯏꯔꯦ. ꯑꯩ ꯄꯥꯎꯅ ꯊꯣꯛꯂꯣ ꯍꯥꯏ. ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ. ꯍꯣꯏꯗ. ꯊꯝꯃꯦ. ꯐꯖꯅ ꯇꯨꯝꯊꯣꯛꯑꯣꯀꯣ ꯃꯔꯝ ꯃꯣꯛꯄꯅꯤ. ꯒꯨꯗ ꯅꯥꯏꯠ. ꯒꯨꯗ ꯅꯥꯏꯠ. ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯣꯏꯔꯩ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯤ. ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯄꯣꯏꯔꯩ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ? ꯅꯪ ꯗꯦꯜꯂꯤ ꯆꯠꯄꯗꯣ ꯍꯪꯆꯤꯠ ꯆꯠꯄ ꯇꯥꯔꯦ. ꯅꯪ ꯃꯥꯃꯣꯅ ꯌꯥꯔꯤꯈꯩ ꯊꯨꯅ ꯆꯪꯉꯣꯅ ꯍꯥꯏꯔꯛꯏꯅꯦ. ꯄꯥꯕꯨꯡ, ꯆꯠꯄ ꯇꯥꯔꯁꯨ ꯈꯔ ꯇꯞꯅ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤ ꯈꯔ ꯇꯞꯅ ꯆꯠꯄꯅꯣ? ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯗꯣꯔꯤꯒꯦ ꯁ꯭ꯋꯥꯏꯗ? ꯍꯪꯆꯤꯠ ꯆꯠꯇꯣꯏꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 4ꯒꯤ ꯐ꯭ꯂꯥꯏꯠ ꯉꯛꯇꯅꯤꯀꯣ. ꯑꯗꯨꯅ ꯅꯃꯥꯒ ꯇꯧꯔꯒ ꯑꯋꯥꯠ ꯑꯄꯥꯗꯣ ꯍꯌꯦꯡ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ. ꯄꯣꯏꯔꯩꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯅꯪ ꯍꯪꯆꯤꯠ ꯁꯣꯏꯗꯅ ꯆꯠꯀꯗꯕꯅꯤ. ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯉꯥꯟꯕ. ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ. ꯎꯄꯥꯏ ꯂꯩꯇꯦ ꯄꯣꯏꯔꯩ. ꯋꯥ ꯃꯈꯥ ꯑꯃꯃꯨꯛ ꯇꯥꯔꯝꯗ ꯄꯦꯟꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯄꯥꯜ ꯇꯥꯔꯛꯇꯕꯅ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯇꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯊꯕꯛꯇ ꯈꯣꯏꯖꯪꯗꯕ. ꯀꯣꯂꯦꯖꯇ ꯐꯥꯎꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯐꯥꯎꯕ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯕꯅꯤ. ꯍꯟꯗꯛ ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯑꯁꯪꯕꯅ ꯄꯥꯎ ꯑꯃꯗꯤ ꯇꯥꯕ ꯐꯪꯂꯒꯅꯤ. ꯃꯗꯨ ꯈꯟꯕꯅ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯠꯃꯛꯁꯤꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯍꯔꯥꯎꯕꯗꯤ ꯐꯥꯎꯏ. ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯏ. ꯍꯧꯈ꯭ꯔꯕ ꯅꯪꯒꯤ ꯅꯇꯧ ꯀꯌꯥꯃ ꯅꯤꯡꯁꯤꯡꯂꯒ. ꯉꯁꯤꯗꯤ ꯆꯥꯕ ꯇꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯛꯇ꯭ꯔꯕ ꯃꯍꯥꯛꯇꯣ ꯍꯌꯦꯡꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯑꯩꯕꯨ ꯅꯣꯡꯃꯗꯁꯨ ꯅꯤꯡꯁꯤꯡꯗꯕ ꯃꯥꯜꯂꯤ. ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯅꯣꯡꯃꯗꯁꯨ ꯂꯥꯛꯇꯦ. ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ. ꯑꯗꯨꯗ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ꯭ꯔꯥ? ꯅꯪꯅ ꯁꯥꯎꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ. ꯅꯪ ꯁꯥꯎꯅꯨꯀꯣ. ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯌꯦꯡ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯕꯨ ꯊꯤꯔꯛꯇꯣꯏꯔꯗ? ꯅꯪ ꯄꯦꯜꯂꯨ. ꯑꯩꯅ ꯁꯤꯈ꯭ꯔꯒ ꯑꯩꯗꯤ ꯉꯥꯏꯖꯔꯝꯕꯅꯤ ꯗꯥꯅ ꯑꯩꯕꯨ ꯊꯤꯔꯛꯈꯤꯅꯤ ꯈꯟꯅ. ꯑꯗꯨꯕꯨ ꯑꯩꯗꯤ ꯗꯥ ꯄꯨꯕ ꯐꯪꯗꯅ ꯆꯠꯂꯤ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ. ꯐꯤ ꯉꯧꯕ ꯏꯟꯕꯤ ꯄꯨꯡꯉꯧ ꯐꯅꯦꯛ ꯁꯦꯠꯄꯤ ꯃꯃꯥꯏꯗꯨꯗꯤ ꯆꯣꯏꯖꯥꯏꯅꯔꯕ ꯃꯁꯝꯗꯨꯅ ꯈꯨꯝꯖꯤꯟ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯄꯨꯅꯤꯜ ꯍꯨꯃꯥꯡꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯆꯣꯠ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯖꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯀꯩꯒꯤ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯇꯣꯏꯅꯣ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯀꯞꯂꯤ. ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯞꯂꯤ. ꯉꯥꯏꯍꯥꯛ ꯃꯈꯨꯠ ꯑꯆꯧꯕ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯀꯞꯂꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯈꯪꯇ ꯇꯥꯔꯛꯂꯤ. ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯕ. ꯄꯨꯅꯤꯜ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯃꯃꯥꯏ ꯇꯥꯊꯣꯛꯇꯨꯅ ꯃꯃꯤꯠ ꯁꯤꯡꯍꯜꯂꯤ. ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩ ꯂꯦꯞꯂꯔꯅꯤꯌꯦ. ꯅꯪ ꯑꯩꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯍꯌꯦꯡ ꯐꯥꯎꯕꯗꯪꯗꯤ. ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯕ ꯌꯥꯗ ꯅꯣꯡꯉꯥꯟꯈꯤꯔꯝꯃꯤ ꯑꯍꯤꯡꯗꯨꯃꯁꯨ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯒꯤ ꯐꯃꯨꯡꯗꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯋꯥꯁꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈꯤ. ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯑꯗꯨꯝ ꯏꯔꯨꯁꯨ ꯂꯨꯖꯊꯣꯛꯂꯦ ꯅꯨꯄꯥꯗꯣ. ꯉꯁꯤꯗꯤ ꯃꯍꯥꯛ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯕꯅꯣ? ꯀꯔꯝꯕ ꯃꯪꯂꯥꯟ ꯑꯃꯕꯨ ꯃꯪꯕꯅꯣ? ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯁꯛꯇꯝ ꯑꯃ ꯃꯩꯊꯣꯡꯗꯨꯗ ꯇꯥꯔꯤꯕ. ꯕ꯭ꯂꯦꯛ ꯄꯦꯟ ꯑꯃ ꯁꯦꯠꯂꯤ. ꯕ꯭ꯂꯦꯛ ꯐꯤꯒꯔ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ. ꯕ꯭ꯂꯦꯛ ꯁꯨꯁ ꯑꯃ ꯇꯣꯡꯉꯤ. ꯈꯨꯗꯥꯡꯗꯅ ꯒꯣꯜꯗꯟ ꯋꯥꯠꯆ ꯑꯃ ꯁꯤꯔꯤ. ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯌꯦꯡꯕꯗ ꯏꯟꯈꯠꯂꯛꯄ ꯅꯨꯄꯥ ꯃꯆꯥꯒꯨꯝ ꯀꯌꯥꯗꯤ ꯐꯖꯔꯕ. ꯗ꯭ꯔꯦꯁ ꯑꯞ ꯂꯣꯏꯔꯗꯨꯅ ꯀꯤꯆꯟꯗ ꯆꯪꯂꯛꯂꯤ. ꯀꯤꯆꯟꯗ ꯃꯃꯥꯒ ꯆꯥꯎꯕꯒꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯄꯨꯅꯤꯜꯅ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯔꯨꯛꯇꯣ ꯁꯤꯗ ꯆꯥꯔꯒꯦ. ꯉꯍꯥꯟꯈꯩꯗꯤ ꯃꯥꯒꯤ ꯔꯨꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕꯗꯨ ꯄꯤꯔꯨꯔꯕꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯕꯤꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯤꯆꯟꯗ ꯃꯁꯥ ꯆꯪꯂꯛꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯒ ꯆꯥꯎꯕꯒꯗꯣ ꯃꯃꯤꯠꯇꯨ ꯐꯠ ꯌꯦꯡꯅꯩ꯫